Ma'am, ma'am nungaibini. Ma'am, ay ngasi so ma'am da ano ba blog ama ma'am da ay khudol tamjage. Ay na hojik laiba mafam se ay yam tirang ngakpa mafam ama oire ba ko. Maramdi ay na nongbuta khalure ba ko Russia da khogi Buddhist ki ko khogi monastery gumba laleram gani kana ko. Sida ko khogi China Japan da laibdo adum mane ba ko. Ado Russia gi manung da su khogi Sumaina Buddhist ning ba kangu Russia man de ba ko saksu akhoi rom ga manaba Mongol gi mi le ba adui matang da ai video je semjar ki me asida uri se khoi gi get ne changak pa gi ko aina hujik laiba city se elista ka we ba ko aina asigi city se kamaina khangi no har kan ko ai no ma da khang de ba ado akhoi se numit mapani tarani gi shuti lei ba ko ado shuti lei ba du da Ebai, aku memang se boring cucur. Aku manaba, aku sumber se aku manaba Ahmad ka. Aku itu lam atop dah selalu se itu atop lam se kerana menuai kan. Aku na Stalingrad to Battle of Stalingrad. Aku second World War ki bloodiest battle ni apa ko. Adu tu mafam tu, aku na selalu se itu sniper kapal hai benu paga to. Adu su magi sniper ka lega hai. Adu ye ngusin aku na journey se Stalingrad ki journey lag pa. Adu aku city memang power ka lag apa ko. Adu aku na city tu memang lala ka lag pa ni na kerm city no aku na lala ka tu je. Adu dua kerm na safe oy na aku na aina sum canga yang bakan da asigi mafam je theng na bane ba. Adu sim mafam je ki theng na kan da aina magi image yang or kan da ko. Pura aku ki keno mal ai thi Russia mandre ba. Adu ai interest lai re ba ko. Kamai tu no asigi na har ka aina sum thigat pai tare. Adu ai ki manap sing da hange aku ki Russia na so si je khang ba shoi khang da shoi ba. Asigi side lai ba missing gi wari ai kitang tor ge sigi lam sigi yamna basic oina ko. Sigi lam si ko ki Russia gi manung san laiba lam ne ba ko. Ado sida lai si ko ki Mongol gi mingak tane. Ko ki Mongolia da gi Thailand sida sum chai ma'am second world war mamang da gi laira kan da mo gi chara no da sandog adum mo gi lam oina laigra ba kangu ne ba. Asida laiba mi sing she khoi kamai tauge har kan da mogi marol se khoi oirat sna ngange Mongolia gi marol amane moise Genghis Khan ningi aduga atop lai su yam ningi ko khoi Buddhist ningba Genghis Khan bu thaja ba myam lei asigi city state lak pagan da khoi Russia je kitang manadre aduga city sigi matang se wari tawro aina kitang samak pa da ko ya basic oina har kan da khoi Joseph Stalin do Thailand si je Russia gi oirame ba ko aduga matam amada Russia gi oiraba matung da amuk Germany gi oye ba ko adu matung da mu Russia gi oi bane ba ahan mada Russia gi Russia ga pulikan da khogi Joseph Stalin Russia gi hero ne ba ko second world war de amna fauba lalong yat pa am haibal khogi luching purel ne ba ko ma se ma'am su khangbiram gani adu duna hojiki Joseph Stalin sina sida lei ba mi ge she and moi shi kitang urban lifestyle khara chakhat na bani kana ta tawe ba adugi matung da amuk sigi lamse Germany na lawsan gre ba Nazi na ko Germany na occupy tawre ba aduga Germany na lawsan gi badagi sida lei ba Mongol gi missing je ko as da lei ba Mongol gi missing je ko gi magi lam sidagi loina exile to ba sigi lam sidagi khogi Siberia da oina thagi bai tare chalo ga na ko Siberia da moise pulap thagre ba ko adu duna ne ba Siberia gi side ta khogi Mongol gi khoirom gi sak mana ba mi shu dum lei se khogi Prithvi gi khwai gi ingba city da khogi Yakutia do adu do Russia gi manung san na lei ba mafam ni dana adu gi mafam da oina thagi ba ne ba asida lei ba mi ge se Germany na pulikanda adu dagi chahi manga tragi matung da di lan lor ba matung da gi di keno na Russia na lan ngama ba matung da 1953 ra 57 lama oibne da ti ningsang dre adu gi chahi manga tragi matung da ko asigi lam se Thailand step noi krome be elista ka korom deba ko aduga Siberia da lai ki ba singdo Thailand Germany da thagi ba singdo khogi Russian Federation na aduga Russian gi praja singna moise mogi masagi lamni asigi lamse sida moise oina cultures ethnicity language chauna laira abanina moise adagi Siberia dagi kauraga moise repopulated tohon baitar moise amukana
ꯂꯩꯍꯟꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯂꯝꯁꯦ ꯑꯗꯨꯝ ꯇꯨꯔꯤꯁ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯩꯁꯨ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯛ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯁꯤꯗꯗꯤ ꯑꯩꯁꯦ ꯐꯣꯔꯦꯅꯔ ꯃꯥꯜꯂꯔꯣꯏ ꯃꯣꯏꯔꯣꯝꯒꯤ ꯃꯤ ꯃꯥꯜꯂꯅꯦꯕ ꯑꯩꯁꯦ ꯑꯩ ꯃꯅꯨꯡꯁꯦ ꯆꯪꯉꯛꯀꯦꯀꯣ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯐꯣꯔꯦꯅꯔ ꯃꯥꯜꯂꯔꯣꯏ ꯑꯩꯈꯣꯏꯔꯣꯝꯒ ꯁꯛ ꯃꯥꯟꯅꯔꯕꯅꯤꯅꯀꯣ ꯑꯗꯣ ꯌꯥꯝ ꯊꯤ ꯉꯛꯄ ꯃꯐꯝꯅꯦ ꯑꯁꯤꯁꯦ ꯎꯪꯉꯣ ꯍꯥꯏꯌꯦ ꯁꯤꯁꯦ ꯑꯩ ꯎꯪꯉꯛꯀꯦ ꯑꯁꯨꯃꯥꯏꯅ ꯎꯪꯉꯒ ꯗꯥꯎ ꯌꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯃꯔꯣꯜꯁꯨ ꯇꯣꯡꯉꯥꯜꯂꯦ ꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯃꯣꯏꯅ ꯅꯤꯡꯖꯕ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯣꯏꯒꯤ ꯀꯜꯆꯔꯁ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯡꯁꯦ ꯁꯤꯁꯦ ꯔꯁꯤꯌꯥꯟꯒꯤ ꯐꯦꯗꯔꯦꯁꯟꯅ ꯂꯣꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯋꯦ ꯃꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯩꯖꯁꯅꯨ ꯀꯩꯝꯇ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯗꯦ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯇꯤ ꯅꯠꯇꯦ ꯃꯤ 30,000-40,000 ꯈꯛꯇꯪ ꯂꯩꯕ ꯃꯐꯝꯅꯦ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯕ ꯋꯥꯔꯤ ꯃꯇꯦꯛꯇꯣ ꯑꯗꯨꯗꯨꯅ ꯑꯩ ꯕꯦꯁꯤꯛꯅꯦ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯀꯩꯅꯣꯗ ꯋꯤꯀꯤꯄꯤꯗꯤꯌꯥꯒꯨꯝꯕꯗꯀꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯥꯝꯅꯗꯤ ꯐꯪꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯂꯝꯕꯤ ꯏꯁꯇ꯭ꯔꯤꯠ ꯈꯨꯗꯤꯡꯃꯛꯁꯦ ꯔꯁꯤꯌꯥꯗꯒꯤ ꯈꯦꯠꯅꯩꯕ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯑꯩꯅꯁꯨ ꯎꯠꯆꯕ ꯒꯦꯠꯇꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯂꯩꯌꯦ ꯗꯨꯀꯥꯟꯒꯤ ꯁꯥꯕ ꯈꯨꯁꯥꯒꯁꯦ ꯔꯁꯤꯌꯥ ꯃꯥꯟꯗ꯭ꯔꯦ ꯇꯁꯦꯡꯅ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯁꯤ ꯖꯄꯥꯟ ꯆꯥꯏꯅꯥꯗ ꯂꯥꯛꯄꯩ ꯇꯥꯏꯞ ꯇꯧꯔꯦ ꯑꯗꯨꯒ ꯃꯤꯁꯨꯀꯣ ꯃꯣꯏꯒꯤꯅ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯣꯡꯒꯣꯜꯒꯤꯗꯤ ꯑꯩꯈꯣꯏꯒ ꯈꯔ ꯈꯦꯠꯅꯕꯁꯨ ꯌꯥꯎꯋꯤꯗꯅ ꯏꯁꯦꯡꯁꯤꯅ ꯃꯤꯖꯣ ꯃꯆꯥꯒꯨꯝꯕꯁꯨ ꯃꯥꯟꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯒꯁꯨ ꯃꯥꯟꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯨꯆꯨꯗꯤ ꯉꯧꯋꯦ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯔꯣꯝꯒ ꯑꯗꯨꯝ ꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯣꯏꯁꯦ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯀꯩꯅꯣ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯅꯦꯕꯀோ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯜꯂꯅꯤ ꯑꯍꯤꯡꯗꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯟꯗꯤ ꯏꯁꯇꯥꯂꯤꯟꯒ꯭ꯔꯥꯗꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯐꯖꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯇꯧꯕꯅꯦꯕ ꯏꯁꯇꯥꯂꯤꯟꯒ꯭ꯔꯥꯗꯁꯦ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯗꯨꯒ ꯏꯃꯣꯁꯟꯁꯨ ꯑꯣꯏꯕ ꯂꯥꯟ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯏꯪꯂꯤꯁ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯝꯃꯅꯤꯗ ꯑꯦꯅꯤꯃꯤ ꯑꯦꯠ ꯗ ꯒꯦꯠꯁꯇꯣ ꯑꯗꯨ ꯌꯦꯡꯗ꯭ꯔꯤꯕꯁꯤꯡ ꯑꯣꯏꯗꯤ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩꯒꯤ ꯕ꯭ꯂꯣగ్ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯖꯔꯅꯤꯗ ꯂꯥꯛꯄꯗꯣ ꯁꯤ ꯃꯐꯝꯁꯦ ꯊꯦꯡꯅꯕꯅꯦ ꯁꯤ ꯃꯐꯝꯁꯦ ꯑꯩꯅ ꯅꯣꯡꯃꯇꯪ ꯑꯣꯏꯇꯥꯔꯁꯨ ꯂꯩꯒꯦꯀꯣꯅꯀꯣ ꯍꯥꯏꯗꯤ ꯖꯄꯥꯟ ꯆꯥꯏꯅꯤꯁꯀꯨꯝꯕ ꯃꯥꯟꯕꯁꯤꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯐꯥꯎꯋꯦꯕ ꯑꯁꯤꯒꯤ ꯑꯦꯂꯤꯁꯇꯥꯗ ꯉꯥꯡꯉꯤꯕ ꯃꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯃꯐꯝ ꯈꯔꯗꯁꯨ ꯉꯥꯡꯉꯦꯕ ꯆꯥꯏꯅꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯈꯔꯗꯁꯨ ꯑꯗꯨꯗꯨꯒ ꯔꯁꯤꯌꯥꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤꯁꯦ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯈꯛꯇꯅꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯝꯇ ꯐꯪꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯌꯥꯎꯋꯦꯕꯀꯣ ꯃꯣꯡꯒꯣꯜ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗꯧꯅ ꯄꯥꯁꯄꯣꯔꯠꯀ ꯁꯥꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯚꯤꯖꯥꯒ ꯂꯧꯔꯒ ꯂꯥꯛꯏꯔꯅ ꯈꯟꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯌꯥꯝꯕꯅ ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯏ ꯂꯥꯛꯑꯃꯅꯤ ꯌꯥꯝꯅ ꯄꯤꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯤꯇꯤꯅꯤꯗ ꯀꯩꯝꯇ ꯑꯌꯦꯠ ꯑꯄꯟ ꯑꯝꯇ ꯂꯩꯇꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯍꯨꯝꯁꯦ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯂꯛꯀꯤꯅꯦꯅꯀꯣ ꯁꯨꯃꯥꯏꯅ ꯎꯪꯒꯗꯕ ꯑꯗꯨꯗꯨꯒ ꯑꯥꯗ ꯕꯨꯙꯤꯁ ꯂꯩꯌꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯃꯦ ꯑꯁꯤ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯜꯂꯦ ꯑꯁꯤ ꯃꯐꯝꯗ ꯊꯣꯡ ꯍꯥꯡꯕꯤꯔꯝꯃꯗꯤ ꯌꯥꯝ ꯐꯒꯗꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯨꯙꯒꯤ ꯑꯆꯧꯕ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝꯅꯗꯤ ꯅꯥꯜꯂꯦꯁꯦ ꯃꯅꯨꯡ ꯌꯥꯝ ꯆꯥꯎꯋꯦꯗ ꯊꯣꯡ ꯂꯣꯟꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯊꯣꯡ ꯂꯣꯜꯂꯤꯁꯦ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯄꯥꯟꯗ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯗꯒꯤ ꯀꯦꯃꯦꯔꯥꯗ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤ ꯇꯨ ꯌꯥꯝ ꯊꯤ ꯆꯥꯎꯋꯦꯕ ꯁꯦ ꯅꯥꯜꯂꯦ ꯃꯐꯝꯁꯤꯗꯤ ꯊꯣꯡ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯗꯅ ꯑꯗꯨꯝ ꯍꯜꯂꯦ ꯅꯥꯜꯂꯦ ꯑꯗꯣ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯅ ꯃꯦꯟꯁꯟ ꯇꯧꯕ ꯑꯃ ꯋꯥ ꯂꯧꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯆꯦꯁ ꯑꯣꯂꯦꯝꯄꯤꯌꯠ ꯇꯧꯈꯤ ꯁꯇ꯭ꯔꯪꯒꯤ ꯑꯃ ꯑꯣꯂꯦꯝꯄꯤꯛ ꯑꯃ ꯇꯧꯈꯤꯕ ꯃꯐꯝꯅꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯐꯖꯗꯕ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯔꯣꯝꯒ ꯁꯛ ꯃꯥꯟꯅꯕ ꯃꯣꯡꯒꯣꯜ ꯀꯥꯡꯕꯨꯁꯦ ꯃꯣꯡꯒꯣꯂꯤꯌꯥꯗ ꯂꯩꯕꯗ ꯅꯠꯇꯅ ꯁꯤꯗꯁꯨ ꯑꯃꯈꯛꯇꯪ ꯂꯩꯕ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯌꯥꯝꯅ ꯑꯉꯛꯄꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯃꯜꯁꯨ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯍꯣꯡꯕ ꯃꯐꯝꯅꯦ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯐꯕ ꯑꯗꯣ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯏꯁꯇꯥꯂꯤꯟꯒ꯭ꯔꯥꯗꯇ ꯊꯦꯡꯅꯔꯁꯦ
ꯑꯗꯣ ꯁ꯭ꯇꯥꯂꯤꯟꯒ꯭ꯔꯥꯗꯀꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯤꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯝꯊꯤꯅ ꯁꯣꯛꯅꯈꯤꯕ ꯃꯐꯝ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯑꯣꯐ ꯗ꯭ꯌꯨꯇꯤꯒꯗꯣ ꯑꯗꯨꯗꯒꯤ ꯒꯦꯝ ꯑꯃ ꯂꯩꯇ꯭ꯔꯦ ꯀꯣꯜ ꯑꯣꯐ ꯗ꯭ꯌꯨꯇꯤ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯒ ꯂꯩꯌꯦꯕ ꯑꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯌꯥꯝ ꯀꯥꯞꯄ ꯍꯩꯕ ꯕꯥꯏꯆꯦꯜꯒꯗꯣ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯀ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯁꯦꯝꯅꯤꯡꯕ ꯀꯟꯇꯦꯟꯁꯨ ꯑꯣꯏꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯐꯖꯅ ꯁꯦꯝꯕꯁꯨ ꯉꯝꯗꯦ ꯑꯗꯣ ꯁ꯭ꯇꯥꯂꯤꯟꯒ꯭ꯔꯥꯗꯀꯤ ꯃꯇꯥꯡꯗꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯒ ꯈꯔ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯂꯥꯞꯅꯔꯁꯨ ꯃꯌꯥꯝ ꯗꯁ ꯕꯤꯗꯥꯅꯤ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ